Makatabu Pausingda, Ngarang Ayuk, Yaingangpokpi Santi Khongbalda, Tangkhul Furupki, Mioisina Machine, Season Aduna, Low Yeiringei-da, Kuki, khutlai, paiba, nongmei, kapshillak-pada, asok, apan, nganghan-khibagi, thouwong, yaningdaba, phongdok-tuna, Tangkhul Naga Shanao Long, Yaingangpokpi area senduna, Yaingangpokpi Bazar Da Wakat Meepham Chathakhre. Wakat Meepham aduga mari lenena Tangkhul Naga Shanao Long, Yaingangpokpi area ge Vice President. Penmi buruna haikibada, ngarang ayuk anganbada Kuki singna Tangkhul Furupki, Mioi singna low yaiduna yeiringei-da, nongmei kapshillak-pada natana, asok, apan, nganghan-khibagi thouwong akan mamongda yaningdei. Kuki militant singe attack aduda soklaba new cannon Kuldagi, Kamsok Horamda, Manipur Lengaki Maikedi, People Tokpa, compensation PU Haina Lengak appeal Torgli, Lunina Todok Adubo Akanmong the condemned Tobugalina, Southern Tangkhul Students Union Amadi, Tangkhul Naga Valley Students Association, Ukrul Lambi Ban, Lautokraba, Matung, Yaingangpokpi, Moire Lamkai, the Nasi Ayutagi Hoduna, Lambi Timbigi Tabak Sataki. Rangi Tapaki. Thok liba thapak adugi nungaidaba gidamak ekoi sumaina protest tawjabani ani subada ekoi thapak suraga hingba mingakni si area sida leba office kaba sulaide school oja khara dawba lay adu thapak suraga hingba mi singbu sumaina wahanba se ekoi sukya yaningde hebese media gi through the phongdok-tuna government da hijacking badi sugumba se irang se pamde thuna purakyo haibase haijaningi Nakalamurum the Kuki militant sinang hak later landar liba mapam sing the lady Central Forcing Lotolaga State Forcing Tambio Haina Lamlai Assembly Constituency MLA Komantabam Ibom Saga Unaduna Kar Haijakrai Adubu Tabak Oina on top Directory Haina Yaingangpokpi Lamsing Nupi Luki Secretary Komantabam Ongbi Inau Vina Pen the Wafam Tamnakli Wakat Meepham aduga mari lenena inau vina makhatana haikibada itattatana sana sabi thamna pokpi Yaingangpokpi sabungkok khuna amadi santi khongbalda leiriba zat regiment asi Kuki singna nongmei kaptharakpa matamda yengduna lei haiduna ima ibel singna zat regiment lautolaga state force thambiu haiduna khongjang kya sangsin khredubu ngasi phawba thabak oina onthorpa leitri ngasi maksu MLA ga wari sanaruba matamda soidana thabak oina onthonaba thajaba piraki adubu thabak oina onthorkadra natragana onthok loidra haibadudi tammangamde haiki Kuki na nongmei kaptharakna nangulgi isilinaw mokoyani sokiba masi aikoigi maigei su yamna nungaitaba phongdokchari amadi ngarang thoiba Kuki na nongmei kapthadana nangulgi isilinaw sing soiba sidasu aikoigi sidiona nongmei se kapthabani haidana sikumba aranba paw mayam mama akoi sida pubiriba mare jimenas tawibaja aikoi aduke matik pendre aduna aikoi ji pamjabadi leiriba Kuki ge bunker singje tugaibiyu haiba mafam sidaida aiko state force amadi central force punna thambiyu haiba wafam je sigi poche thamdaba taragadi aikoi gi nungti ayama matamda nongmei kapthadana aikoi leijeriba redwan Yaingangpokpi sana sabi thamna pokpi santi khongpal hariba sigi awaba je sungpok poroi adudagi loksing ujariba kharasi loksanba ngambagi upai je suklai leitre aduna masigi mafam sidai thamba natana upai ama baw leite haiba wafam je thamjabani